Tahajjud Namaz Quran Karim the Farz Namaz ki matungda akan bu hukum galonina hanjin bayan tawriba namaz singi manungda khwaidagi thak wangba namaz di Tahajjud Namaz ne hadis sing the Tahajjud Namaz ki matik magun yamna lagi matam khuding makta Allah gi afaba banda singna amal asibu chang naine tawi miyam punung ahingi aroi bisarukta nungai ne tumkhun tali adubu Allah gi afaba banda singde tumning bagu khang laga Allah da kapcharaga Haijari Ahingi aroi bisarukta tumbi yamna nungai ba matam ne kalen thadadi matam asi ahingi ing tharpa amasung ningtham thadna lihaf ki asab lawri ba matam ne niyoi bana famungi nungai ba thadok laga Allah gi mangda lepada Allah ne yamna nungsi bi ba matam ne Tahajjud Namaz gi Kaanaba mari Allah gi Rasul sallallahu alaihi wasallam na haibirame Nakhoi ahing the lepa haibudi tahajjud ki namaz tangai fadne Sollu maram di masin nakhoi gi hau khraba Allah singi amal ne Allah ga nakna ba fangna bani fatta ba singbu muthat pi amasung guna singbu ngak thoki hadis asida tahajjud ki Kaanaba mari bayan tawbiri ahan badaw tahajjud hau khraba Allah singna tawkiba amal ne ani subadaw Faras singumna Allah ga naknaba fangnaba pambayni Allah gi Rasul sallallahu alaihi wasallam namaz asigi barkattagi maqame Muhammad ki thak phangki ahum subadaw tahajjud na guna singbu muthali maram di neki na guna bu muthali mari subadaw tahajjud na guna singbu ngak thoki maram di ahing da hogalaga namaz swanbana thamoi bu cheksin ne senai Taseng namak Tahajjud Namaz yamna chawba langai amani Hazrat Junaid Baghdadi rahmatullahi alayhi gi Matangda lake madudi mahakna lai khidraba matung kanagumba amagi mangda mahakku urame maduda hangi nahaki mapuna nahakku karamba halata tawbiribano paukhum pirake sariyat ki akup machang oirabu wafum kaya hairam bataklamba punok nungsir oina paikhre Amasung ahing the swan kiwa namaz rekat ani adukhak Kaanaba fangi Hazrat Abu Huraira raziyallahu anhu hai Allah gi Rasul sallallahu alaihi wasallam na haibirame Allah ta'ala na ahing khudingi saruk ahum thokpagi aroiba saruk ta dunya gi ahan ba asman da ngan thoibi aduga Louthokki kanano aingonda nigadaba niro ai mahaki dua kabul tawgani Kanano aingonda haizagadaba ai mahakna haizaba du pirage Kanano aingonda kokpina ba haizagadaba ai mahaki maralbu kok thoklage Hadis asidagi khangle Ahingi ahum thokpagi aroiba sarukta Allah ta'ala na mahaki gun rahmat kaloina banda singi maikay de on sinbi Amasung masamak na dua tawna ba haizirba amasung istighfar tawna ba Louthokki Wafam asida taseng na yakin tawba thazba banda sing adugi damaktade matam asida famungdagi hugat paqwaba karisu oide Allah ta'ala na mahaki thawzaldagi matam adu yawrakpada nanthokhiba tare haina hugat hallaga mahaki darbar da leb halli amasung dua istighfar tawba ngam halle